Kumja lising anika kontra Phaobada Malem gi Leimai Dagi HIV/AIDS Muthatnaba thamliba pandam asi phangnaba Manipur gi Oinasu Hotnagadaba Yamna Leiri haina JNIMS ki Medical Superintendent Dr. Lokeshwar na phongdorakli wafam asi Kripa Society Saso Kon MNP Plus Care Foundation amadi adumna silaga Imphal gi MDU holda ngasi pangthokpa kontra taret suba World AIDS Day gi thoramda mahakna phongdokhibani Malem gi oina take the right part My Health My Right haibat thim gi makhada pangthokpa thoram aduga mari leinana Dr. Lokeshwar na hai hojik malem gi oina HIV/AIDS ka sagonaraga hingliba migi masing asi lak chahunga marifutara romni laina asidagi mapung fana ngakthoknaba vaccine amadi hidak na chingba amata leitri adubu punsi chupagi oina hidak charabadi laina asi control tawraga thamba ngami adumak Pumnamak asi oidunasu World Health Organization gi Third Sustainable Development Goal gi makhada HIV/AIDS hariba laina asi Kumja lising aniga kontra Phaobada Malem gi Leimai Dagi Muthatnaba pandam thamli pandam asi phangnaba gi damak Leibak khudingmakna chada marifut tara manga HIV/AIDS detect tawba chada marifut tara manga treatment piba amasung chada marifut tara manga amana laina asidagi sandoraktanaba Hotnagadabani haiba wafam yauri huna thamliba pandam asi Manipur gi oina yenglurabadi yamna swathari ahanbagi chada marifut tara manga detect tawbagi wafam asi Manipur gi oina di chada humfunipan romtamak yobada ngairi maram aduna chada marifut tara manga detect tawbagi pandam asi phangnaba lam asida thabak tawriba NGO healthcare worker amadi miyamga loinana hotna minabaki tangai fadaba chawna lei HIV/AIDS ki checking fangloi daba khunai ama tungi mirol ki damak thamlamna ba hotna si haina Dr. Lokeshwar na makhatana phongdokhi discriminate obidaba healthcare center da akogi health government ki sector NGO sector praja ki support leiriba positive oiba people masa maksu lot laga khol laga magi identity du lot landaba thora aga test of thoga matam jana hidak charaga mapum khudimaki mapamda mathangi generation da sandoktana bagi pambam na thamokpa adugumba world AIDS day ki asigumba human rights ki take the part right part habse right idi akoi human gi right of the health habse masigi lambi si tawraga right to health chatsi edana akoi tamma pandam ni